ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯈꯤꯕ ATꯒꯤ ꯊꯧꯃꯤꯁꯤꯡ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯑꯁꯤꯡꯕ ꯁꯥꯔꯒ ꯉꯝꯅꯕ ꯉꯥꯡꯅꯔꯤꯉꯩ ꯃꯤꯌꯥꯝ ꯍꯧꯔꯛꯂꯕꯗꯤ ꯀꯅꯥꯅ ꯈꯥꯝꯕꯤꯒꯅꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯅꯠꯇꯦ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃ ꯁꯣꯛꯂꯦ ꯃ꯭ꯌꯥꯟꯃꯥꯔ ꯖꯟꯇꯥꯒꯤ ꯑꯅꯧꯕ ꯂꯣꯅ ꯆꯥꯏꯅꯤꯖ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯂꯥꯏꯕ ꯌꯥꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯗ ꯆꯥꯎꯅ ꯁꯤꯡꯅꯔꯤ NSCNꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃ ꯁꯣꯛꯂꯦ ꯕꯤꯍꯥꯔꯒꯤ ꯔꯣꯍꯇꯥꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯁ꯭ꯔꯝꯒꯤ ꯁꯦꯟꯠ ꯑꯅꯥ ꯁ꯭ꯀꯨꯜꯗ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯃꯍꯩꯔꯣꯏ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯗ ꯀ꯭ꯂꯥꯁ 10ꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯗ ꯕꯤꯍꯥꯔ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯕꯣꯔꯗꯁꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯍꯧꯈꯤꯕꯅꯤ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯂꯣꯏꯒꯗꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯩꯔꯣꯏ ꯃꯁꯦꯜ ꯃꯦꯇ꯭रिꯛ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯔꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯍꯩꯔꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯃꯤꯠ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯑꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯃꯥꯂꯣꯟ ꯑꯣꯏꯔꯤꯕ ꯍꯤꯟꯗꯨ ꯎꯔꯗꯨ ꯁꯕꯖꯦꯛꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯔꯤꯉꯩ ꯃꯈꯣꯏꯗꯒꯤ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯟꯁꯔ ꯁꯤꯟꯒꯦ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯗꯕꯗꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯝꯂꯒ ꯆꯠꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯚꯤꯛꯇꯤꯝ ꯑꯅꯤꯅ ꯇꯣꯡꯂꯛꯈꯤꯕ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯑꯗꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 18ꯗ ꯈꯥꯝꯍꯜꯂꯕ ꯃꯇꯨꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯃꯤꯠ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯁ꯭ꯔꯝ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯑꯗꯨꯕꯨ ꯑꯃꯤꯠ ꯀꯨꯃꯥꯔꯗꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯧꯖꯤꯛ ꯁꯟꯖꯤꯠ ꯀꯨꯃꯥꯔꯒꯤ ꯐꯤꯚꯝꯁꯨ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯨꯍꯥꯔꯥꯗ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯊꯠꯇꯨꯅ ꯏꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯈꯤꯕ ATꯒꯤ ꯊꯧꯃꯤꯁꯤꯡ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣ ATꯒꯤ ꯊꯧꯃꯤ ꯑꯃꯗꯤ ꯈꯨꯜꯉꯥꯛꯄꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯀꯛꯆꯤꯡꯒꯤ ꯄꯟꯖꯥꯎ ꯄꯂꯨꯡꯗ ꯂꯩꯕ AT ꯌꯨꯅꯤꯠ 26ꯀꯤ ꯃꯤꯑꯣꯏ 13 ꯐꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯉꯁꯤ ꯑꯌꯨꯛ ꯀꯧꯇ꯭ꯔꯨꯛꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯈꯨꯜꯉꯥꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 9 ꯐꯥꯖꯤꯟꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯎ ꯋꯥ ꯃꯩ ꯊꯥꯗꯨꯅ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈꯤ ꯉꯁꯤ ꯑꯌꯨꯛ ꯀꯛꯆꯤꯡꯗꯒꯤ ARꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ARꯅ ꯐꯥꯖꯤꯟꯈꯤꯕ ATꯒꯤ ꯃꯤꯑꯣꯏ 13 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 11ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯃꯍꯩꯔꯣꯏ 10 ꯌꯥꯎꯔꯝꯕꯗꯒꯤ ꯃꯈꯣꯏ 10 ꯉꯁꯤ ꯅꯨꯡꯊꯤꯜ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔꯗ PR ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯅꯠꯇꯦ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ PR ꯑꯁꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ PR ꯂꯥꯛꯈꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯈꯜꯂꯝꯕ ꯂꯩꯉꯥꯛꯅ ꯀꯥꯏꯈ꯭ꯔꯒ PR ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯂꯥꯂꯛꯇ ꯃꯤꯌꯥꯝꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯕ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ RPI ꯑꯊꯥꯋꯥꯂꯩꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯦꯁꯣꯔꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯥꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯥ 10 ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛꯇ PR ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯔꯥꯡ ꯀꯟꯕꯗꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯈꯥꯏꯕꯨꯝ ꯇꯥꯟꯅꯕꯒꯤ ꯊꯧꯑꯣꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯀꯥꯏꯈꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯂꯨ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯒꯅꯨ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯆꯞ ꯆꯥꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯇꯧꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯂꯩꯍꯟꯗꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ NSCNꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ
India government na Indo-Myanmar border paring da sambal khabagi thabak paikhatpa amadi Free Movement Regime FMR lauthokibagi mayokta lalholup National Socialist Council of Nagaland NSCN GPRN ke angmaina akanba maongda yaningdaba fongdorakre. Lup asna thadorakpa cherol amagi matung inna hiram asigi matangda NSCN IM Ministry of Home Affairs ki decision border fencing tauba amadi FMR lauthokiba adu handokadabani haina demand tauduna ingsok lising amaga chanipan kuntarukta sign taunakiba Treaty of Yandabo India amasung Myanmar gi border demarcation taukiba adu colonial rule gi namfu safuda taukibani. Nagasing na amata oina nongpok nongchupta lamsing share taunaduna masagi resourcing amadi charol surol leibak animakta khundaduna leiribani hairi. Maram asna NSCN GPRN ke ang may konyak reason na Government of India na akan warning piraduna border fencing ithabak amadi FMR handokkiba asi khudakta handokadabani masina maram oiraga Government of India amasung NSCN GPRN ke gi marakta thokaningdaba thodok kaya thorakpa yai haina akan wafam sing thamlakli. Asingba saraga ngamnaba ngangnaringai miyam hauраklabadi kanana khambigani MP Ningthaulai Semba Sanajauba. Manipurda hauzik oirakliba fibam asi tananaba hotnabada chen chongkiba sing wakhal tabiro asingba saraga ngamnaba ngangnaringai miyam hauраklabadi kanana khambigani haina Rajya Sabhagi MP Ningthaulai Semba Sanajauba na fongdokre. Wafam asi ngasi GP Women's College ta pangthokpa International Mothers Language Day gi thoramda saruk yaduna paumi sing na hangba wahangi paukumda fongdokhibani. Ningthaulai Semba Sanajauba na makha taraduna hai chahi ani fazilaklaba langi maisa asina miyam ware tanja asida political game sanariba asi fatte masina waroshin purakpa ngamroi athubada yanaba ama puraklaga tawgadaba thabak sing lingjel manana pangthoklaga miyamgi awaba asi koknanaba hotnagadabani. Ngasi ngarangdagi hauna khulngakpa sing pharakliba asi matau karamna no haina miyamna thirakani. Manipurda hauzik oirakliba fibam asi laknaba chen chongkiba pumnamak wakhal tabiro hauzik miyamda phawriba charangnaba amasung leifam chafam khangdriba asi athubada koknanaba sengadabani. Maduna trabadi June 19 dagi hena sathiba fibam amal lakloi hainingai leite. June 19 thokiba du Manipurda President rule thamlingai manungdani haibasi ningsingba chungani. Khulngakpa sing asi fibam na ohelakibani masida hainarabadi loina popthoknarakani. Center amasung state lengak ke asoiba sulei pumnamak asi nathairaga hauzik khulngakliba icha inausing mainstream da laknanaba khananabagi matam oire. Karigumba makhoising asi mainstream dagi lapthokrabadi sathiba pibam amada lakani. Aikhoigi tunggi yumbi oiribasing asi kanba mathautai khulngakpasing asi maramdam kananabagi damak thorakibani. Makhoi anti-national nate khulngakpasing da kanba thabak lokhatpagi mahutta ningthina wakhal tahalaga mainstream da laknanabagi damak Governor da paudambasu laikre. Oirakliba fibam asi lakshinaba athubada miyamgi lengak ama athubada lingnabagi damak thabak tauba hauziki oina mathau tai. Asingba saraga ngamnaba ngangnarigai miyamna hauraklabadi kanana kangani haina MP Ningthaulai Semba Sanajauba na makha taki. Myanmar Junta-gi anauba law na Chinese security firm Myanmarda chalaiba yahanduna India da chauna singnari. Myanmar gi military junta na anauba private security service law ama semduna Myanmar leibakta Chinese private security firm sing leibak aduda operate tawba yahankibaga loinana China gi Black and Road Initiative Investment sing tekta kaidana thamnabagidamak sem sakre hairi. Myanmar da honglakliba khongthang asina India gi oina geopolitical amasung security da akaiba pirakpa yabagi oithokpa lei. Maru oina North East amasung Indo-Pacific region da akaiba pirakpa yai haina panari. Da Irawadi na piba report amagi matung inna Myanmar da anauba law asna mamang chahigi October 19 da junta government na working committee ama semduna China gi private security company singa memorandum of understanding sign tawnaraba matungda tha marigi matungda chatnaba haurakibani hairi. Anauba law asina foreign private security firm sing da license apply tawba yahankibani masina Myanmar gi alliance oiriba China ga hena mari naksil halagani hairi. Beijing na Myanmar da pro-democratic ethnic group singa junta gi mathakta heklan hauраkiba matamdagi hauna Myanmar military gi mapangal sontharakpa na maram oiraga China na Myanmar da paikhatlagliba project singi invest tawriba sing asi akan mangaklo pinaba pressure piduna lakibani. Hauzik Myanmar gi awang nongpok amasung nongchup thangba Rakhine state asi insurgent sing na control tawduna thamli. Masna China na makhoi gi private security firm deploy tawduna makhoi gi interest da thabak tawi haina report asina fongdorakli. China-Myanmar Economic Corridor asi Beijing gi BRI strategy gi yamna luba saruk amani aduga Rakhine na leiriba deep sea port asi China na Indian Ocean da direct chatpa yaba lambi amani. Masigi mathakta China na Myanmar da paikhatlagliba infrastructure project sing maru oina oil pipeline transportation amasung gas sing gi China gi Yunnan province tamna puthokli.
ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥꯅꯁꯨ ꯇꯧꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯁꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯑꯆꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯆꯥꯏꯅꯥꯗ ꯌꯥꯝꯅ ꯂꯤꯡꯕ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ (PLA) ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯒ ꯌꯥꯝꯅ ꯅꯛꯅꯅ ꯃꯔꯤ ꯊꯝꯂꯤꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯃꯨꯚꯃꯦꯟꯠꯁꯤꯡ ꯃꯣꯅꯤꯇꯔ ꯇꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯔꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠꯁꯤꯡꯗꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯅ ꯅꯣꯔꯊ-ꯏꯁꯇ ꯆꯠꯊꯔꯤꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯅꯣꯔꯊ-ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯏꯟꯁꯔꯖꯦꯟꯁꯤ ꯒ꯭ꯔꯨꯞ ꯃꯔꯨꯑꯣꯏꯅ ꯑꯜꯐꯥ, NSCN ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁꯦꯐ ꯍꯦꯚꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯥꯏꯅꯤꯖ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯦꯌꯔꯤꯡ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯅ ꯇꯧꯕ ꯌꯥꯕ ꯀ꯭ꯔꯣꯁ-ꯕꯣꯔꯗꯔ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯆꯥꯏꯅꯥꯅ ꯅꯥꯀꯣꯏꯅꯅ ꯔꯤꯖꯟ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯁꯦꯄꯔꯦꯇꯤꯁꯠ ꯃꯨꯚꯃꯦꯟꯠꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯅꯣꯔꯊ-ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯦꯟꯗꯁ꯭ꯀꯦꯞꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯔꯦꯇꯦꯖꯤꯁꯤꯡ ꯉꯥꯛ-ꯁꯦꯟꯗꯨꯅ ꯆꯥꯏꯅꯥꯅ ꯔꯤꯖꯅꯦꯜ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯀꯥꯎꯟꯇꯔ ꯇꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯗ ꯃꯇꯝ ꯆꯥꯅ ꯏꯟꯗꯤꯌꯥꯅ